Online Manipur YouTube channel swing bir bayam pung nong pu amuk kahana taram nok seri han badam namru iba pawa ma de thamjage Surasanpur gi drug lalon ba mari ka sarda fare ngasi Assam police na Surasanpur gi lakpa drug lalon ba matai manau yaw nu kuki macha mari lupa crore manga gi drug ka kona na fare haina official oiba pawa man hairi far ba mioi mari adudi lungun mang haukip sahi kuntra gani thoi mahaki nupi Chinaibong haukip sahi kun gataru Laras nga langkim sahi kun gataret amasung Sophia hanaitom sahi kuntra gani thoi ni hairi makoi mari mak Surasanpur district tagini makoi numit kharigi mamang dagi silchari hotel amada lairakibani akak no pau ama phangbadagi CRPF amasung Assam apun bagi kangbu amana ngarang hotel adu da thibu hum bagi thabuk chathabada plastic ni yomba tablet lising nifu konana phabani hain police ki pau amana hairi makoi han bagi oina wahang phung chathabada Mizoram dagi Surasanpur da phawraga kasarda purakibani haiba khangbungamle aduga mathangi update asina sakhang dabasing na miyoi ama tamthina phuraga halamle ngase ayu kaksing district ki hianglam PS ki manung chan basek maijing maning lekai da leiba lambi nakal amada masakhang da miyoi amagi asi baksang ama leiramle asi baksang adu ngasi ayu pung mangarom tabada walking set pa miyoi sing thengnar ki pani asi baksang adu masada fi thonglam dabaga loina na mamit fi angang ba amana pulammi loina na masa amadi makoki mafam kaya da phu chai bagi dakpham kaya leirammi Mahakana kharna faduna proklaga tamthina phuraga hatoklambo oiramgani haina thajanari haujuk phawbagi oina de masak maming khangbangamdri mafam adu da forensic science ki team amma laktune yengsilaba matung jenims ki mokta postmortem bi demakta thamkhre hairi mahakana na karigi demakta alam libino haiba sapsaba khangbangamdri thaudu asigi matang da police na case amma lokhat khre hairi aduga mathangi update asina Soibedagi kaptur pu maruna pan bedagi sire ngasi nungthin pung amaga minani fungarom tabade Imphal East District Lamnai Police Station gi manung chunba Sanjanpam outpost gi leiba commando personnel ama masana paiba nongmai soibedagi kaptur tuna pan bedagi sire thoduk tur leikhidraba personnel adugi maming apuna kamai sehi nifu gamanga apokpa Naran Singh kamai moirangkhum kabui khuldagini thoduk asi leikhidraba kamai na masada isu to bonongmai AK rifles sengbada soibedagi kaptur tuna makok to panduna leikhidabani hairi